Korea Nupi Manga Rep Touramba India Macha Chahi nifu Jailda Leinaba Cheirak Pikhre. Australia ki court amana Korean Nupi Manga bu Rep Tourami Haibagi Maralda Chahi nifu go humdoi suraba Haryana dage India Macha Bales Dankar Australia ki Sydney court na Chahi nifu Jailda Leinaba Cheirak Pikhre. Report asige matung ina India Macha Bales Dankar Hairiba nupa asina Thabak pigani haina advertise tawduna South Korea nupi sing adubu namthak tawduna nupi oibigi izat manghan biki bani hairi mahang na ikai khumnaba manghan bikraba South Korea nupi sing adu chahi kunga mathoidagi kunga taret lom khakta ngaribi nupi macha ngaktani hairi Bales Dankar na nupi sing adubu thabak pigani haina pau fongnaraba matungda Australia gi Sydney da leiba mahaki mayumda kauraga Nupi sing adubu mayai kaba chinjak pizaduna wanta halaba matung nupi oibigi ikai khumnaba mangan biki bani hairi thodok asiga mari leinana Australian authority na Bales ke mathakta wahang pahon chathabada kumja lising aniga kungo humdoidagi hauduna mahangna Korean nupi amadadi taraga humdoirak nupi oibigi izat mangan biki hairi loinana tongan ba crime kuntraga mapandasu chauna chenei haiba khangwangamki Maral Singh aduge matung ina mahak Sydney court na Chahi nifu Jailda Leinaba gi Cheirak adu pikhibani haire